सेंना सुम हाइजगे को आई मौसिना लेसाबी सारक पाइ तरे को मौसिना लेसाबी सारक पा थाइनगी मौदो थाइनगी मौ अमगी चना लॉन्चर अदेगी थाइनगी मौगा हौजिकानगी मौगा याम खेनाबा लेरे को मैम ngasi so ai anau video puraga मैम मफमदा लाक्सरे अदो video से हौजिगे ममांगदा मैम बु कोंगना खैरामजरी मैम अदो मैम अदुम हौजिलगे को video से खोगी मतम हंदबिदा दum video से सुम हौजिनजरगे अदो मतम सिना हाइदोइरा अदगी मी फतबा हाइदोइरा मतम फतबा हाइदोइरा हौजिगी मतम से खोगी नुपी दोरसु खोगी मयुम पारा मतुंगदा अमुक हन्ना मयुम पारबगी चनाबी नुपारसु नुपी थिरबा मतुंगदा अमुक हन्ना नुपी थिरकपगी वखलोन हौजिगी मतमदा nam sanarag pahay tare ko ado tasingna nupa sidi nupani samagi mapuni kai su dum lai hatu dei hangnai hainai ko aduga nupi haba sidi khogi ton lagi tolabada khogi nupi haini nupi se khogi pap tare na pulnjalaga saikan dum hainari ne ko aduna akhoi nupi se tasingna haru matamda kyan tam ta haninge ba tasingna akhoi su kay haidano kan bagumba dagi jo kumba kay kumba se isagi dum pamjai ko ado mina hejeng mo matam nadi mina idang talang ga leibagi wakhal sum khalamni ko ado aigi thamoi ga adagi haipet jing bada uri ba chaktang ga mi amagi thamoi ga adagi haipet jing bada khogi uri ba chaktang ga dum khena ba sam lai gani ko maya adu sisi madi thajo wa maya aduga aina haijani mi base khogi houziki matam zita sengna hoji se khogi nu mauna meyum panba nu adagi mu khogi bi thibna kano tawba nupi tongbi mu lawa sigi chana bi se khang phajana lere ko ado nupani samagi mapuni ka lai hata jadi sumja haini ko ado nupi esi de patare na punjalaga sara bani aduna nupi esi jang tuon bane ko tuon bani na ai isana nupi habase toli adagi nupi habase ko khongthanga mada choi garagadi khoi punsi chupa dum ko panai di nupa di khana yam na jaha to sunu dum nonni hainam ne nupa bu hainam sakini nupi si de hayang chiri bo ko oidurim ne ko sigi khoi gi kanu se mani sitogimni habde dum punsi dum ko oiduri ne ko adu tasena aina haijaning bo poendi aisna karigumba ipuroiba na khoi gi thina tawi haiduna suka ai ipuroiba na thina tawi degi ai imung manung na thina tawi hana khoi mapam duga dum to khalak podum mau se sum lai tabana te ko degi yum da halak poduna na khai singna ai se sumain torogani mina ngangna ni ko ha ba se amuk khan bangam daba no khara dum le ra ga he kadau doino hana dum mayum adum pani ba sum le yob ko sigi matang da ne ba ina yamna haijaning se ai na zoom paluragadi ko ai na zoom paluragadi tasingna zoom dugi bhat punamok to hoi zoom se ai lai bok tadi lai ko ai lai bok lai zoom pala matungda lai binari ba mi ga na una chana to biraga nungai na lai ba su sum lai ko aduna draga na ko thapam tawruba khudimmakta khogi jengchenba degi chabam thapam khangdaba gyamen thum empamana gi saje gyamen dangana hingi se kari no kana khanbang hingi se kari no kana khanbada wasalakba khogi dum mau zum palaga sigi thodok se dum thotba nate ado ai laibak ne khantokba ai laibak ne khanto matungda ai isa jaw khuraba adagi ai isa jaw khura matungda ai se hana waraga leibato tumana dum leiraga leiu habadi kasu matam gi ahongba ni bo ko do last ai gi loi oirakani ko mayam si thajau ko hayeng phana laisinu phana gara to sinu khangba ya ba khangu ado matam ma di punamak ai gi loi oirakaduni ba punamak ai gi oirakaduni aduna khoi gi jumda sabta halakpa khotpa tawno ba
ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯅꯩꯁꯤꯅꯦ ꯃꯃꯥꯡ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯒ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯒ ꯀꯔꯝ ꯐꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕꯅ ꯐꯩ ꯍꯥꯏꯁꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯁꯦ ꯀꯣꯟꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕꯒ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕꯒꯁꯦ ꯑꯩꯈꯣꯏ ꯀꯣꯟꯅ ꯅꯨꯡꯉꯥꯏꯕꯅꯗꯤ ꯐꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕ ꯈꯥꯡꯉꯤꯒꯩ ꯑꯗꯨꯝ ꯑꯩ ꯄꯣꯂꯣꯏꯗ ꯑꯩꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯐꯝꯁꯦ ꯁꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯈꯣꯠꯇꯅ ꯂꯩꯗꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯐꯕ ꯃꯌꯨꯝꯗꯣ ꯑꯗꯨꯝ ꯄꯥꯟꯊꯣꯛꯀꯅꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄꯗꯨꯅ ꯀꯌꯥꯝ ꯁꯣꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯃꯌꯨꯝ ꯄꯥꯟꯕꯗꯨꯅ ꯃꯧꯅ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯟꯕꯗ ꯄꯥꯈꯪ ꯑꯃꯗ ꯄꯥꯟꯕ ꯃꯇꯝꯗ ꯄꯥꯈꯪꯗꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯩꯁꯨ ꯃꯆꯥ ꯄꯥꯈꯪꯗꯨꯅ ꯃꯧ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯍꯜꯂꯛꯏꯕ ꯃꯌꯨꯝ ꯄꯥꯟꯗꯣꯔꯤꯕ ꯃꯧꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯈꯪꯕꯤꯌꯣꯕ ꯁꯤꯁꯤꯅ ꯌꯥꯝ ꯈꯪꯕꯤꯌꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯗ ꯃꯧꯅꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯇꯁꯦꯡꯅ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯅꯪꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯅꯪꯅ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯅꯪꯅ ꯆꯠꯂꯀꯥꯟꯗ ꯄꯨꯔꯥ ꯊꯨꯒꯥꯏꯔꯨꯗꯣꯏꯅꯦꯕꯀꯣ ꯊꯨꯒꯥꯏꯕꯗꯣ ꯇꯁꯦꯡꯅ ꯄꯥꯞꯄꯨꯗꯣ ꯃꯤ ꯑꯃꯒꯤ ꯌꯨꯝꯒꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯑꯗꯨꯗ ꯑꯩ ꯑꯃ ꯆꯪꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯄꯥꯞ ꯄꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯣ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯅ ꯍꯥꯟꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝꯁꯦ ꯁꯤꯗꯩꯁꯤꯗ ꯄꯣꯠꯂꯣꯏꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯣꯏ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯏꯃꯨꯡ ꯑꯣꯏꯔꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤ ꯍꯥꯠꯇꯣꯛꯄ ꯑꯁꯨꯝꯕꯁꯨ ꯃꯌꯥꯝꯗꯨꯕꯨꯗꯤ ꯊꯣꯛꯏꯀꯣ ꯑꯗꯨ ꯑꯩ ꯏꯁꯥꯅ ꯈꯪꯕ ꯇꯥꯔꯦ ꯑꯩ ꯀꯔꯝꯕ ꯃꯤꯍꯨꯟꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤꯍꯨꯟꯁꯦ ꯀꯔꯝꯕ ꯃꯤꯍꯨꯟꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯤꯇꯪꯗꯤ ꯈꯪꯗꯣꯛꯄ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯣꯏ ꯃꯤꯍꯨꯟꯗꯨꯅ ꯈꯔ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯤꯍꯨꯟ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯏꯄꯥꯝꯗ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯃꯇꯝ ꯃꯥꯒꯤ ꯀꯃꯥꯏꯅ ꯀꯩꯗꯧꯔꯛꯏ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗꯣ ꯉꯥꯏꯔꯒ ꯂꯩꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯖꯨꯒꯣꯠ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯕꯤꯔꯨꯔꯅꯣꯕ ꯌꯨꯝ ꯄꯥꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯅ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯄꯥꯜꯂꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯨꯗꯣꯏꯅꯤ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯃꯤꯒꯤ ꯏꯃꯨꯡꯅ ꯊꯨꯒꯥꯏꯔꯨꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯇꯣꯝꯕꯤꯅꯦꯅ ꯂꯩꯔꯨꯗꯣꯏꯅꯦꯕ ꯑꯇꯣꯝꯕꯤꯅꯦꯅ ꯂꯩꯔꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯀꯥꯏꯔꯦ ꯍꯥꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯤꯒꯤꯗꯤ ꯃꯆꯥ ꯃꯁꯨ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯩꯈꯣꯏ ꯀꯔꯤꯅꯅꯣ ꯑꯄꯥꯝꯕꯅ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯁꯤꯕꯅ ꯍꯥꯏꯗꯣꯏꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯖꯥꯗꯨ ꯍꯥꯏꯗꯣꯏꯔꯥ ꯉꯥꯏꯍꯥꯛꯇꯪꯗ ꯎꯝꯃꯨꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯦꯕꯀꯣ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯅꯪꯁꯦ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯏꯖꯠ ꯈꯛꯇꯅꯤ ꯃꯥꯡꯒꯗꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯧ ꯑꯣꯏꯕꯁꯤꯡꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯀꯥꯏꯔꯨꯔꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯏꯄꯥꯝꯗ ꯂꯩꯔꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯕ ꯑꯗꯒꯤ ꯃꯤꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯟꯕꯤꯔꯣꯅꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯄꯥꯜꯂꯦ ꯍꯥꯏꯔꯒꯁꯨ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯃꯆꯥ ꯃꯁꯨ ꯌꯣꯛꯅꯕꯒꯤ ꯃꯧ ꯑꯃ ꯁꯨꯝ ꯄꯥꯝꯃꯛꯄꯁꯨ ꯁꯨꯝ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕ ꯃꯄꯥ ꯆꯥꯅꯔꯒꯗꯤ ꯍꯣꯏ ꯅꯪꯒꯤꯁꯨ ꯅꯆꯥ ꯌꯣꯛꯃꯤꯟꯅꯁꯤ ꯑꯗꯒꯤ ꯏꯆꯥꯁꯤ ꯌꯣꯛꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯒ ꯖꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅꯒ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯒꯩ ꯅꯥꯇꯩ ꯈꯪꯅꯔꯒ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯂꯩ ꯑꯩꯁꯨ ꯑꯩ ꯏꯆꯥ ꯂꯩ ꯁꯤ ꯌꯣꯛꯃꯤꯟꯅꯁꯤꯒ ꯍꯥꯏꯔꯒ ꯁꯥꯒꯩꯒꯤ ꯑꯌꯥꯕꯒ ꯄꯨꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕ ꯈꯣꯠꯄ ꯇꯧꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯁꯨꯡꯅꯠꯇꯕꯤꯗ ꯑꯩꯉꯥꯏꯍꯥꯛꯇꯪꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯌꯦꯡꯉꯒ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯁ ꯃꯥꯗꯤ ꯇꯣꯂꯣꯞ ꯆꯥꯏꯅ ꯑꯗꯒꯤ ꯃꯥꯗꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯕꯨꯡꯅ ꯑꯩꯅ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤ ꯊꯤꯒꯦꯔꯥ ꯖꯍꯥ ꯇꯧꯒꯦꯔꯥ ꯑꯩ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯀꯥꯏꯅ ꯈꯟꯇꯣꯛꯑꯒ ꯗꯨꯛ ꯂꯥꯎꯅ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯕ ꯃꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯨꯡꯄꯥꯟ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯄꯥꯝꯅꯨ ꯇꯁꯦꯡꯅ ꯃꯤꯒꯤ ꯌꯨꯝ ꯑꯃ ꯀꯥꯏꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯌꯨꯝ ꯑꯃ ꯀꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯄꯥꯞ ꯁꯤꯌꯣꯔ ꯄꯨꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ
ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥ ꯌꯣꯛꯍꯧꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯁꯤ ꯑꯅ ꯍꯥꯏꯅꯩ ꯑꯗꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯅꯁꯥꯒꯤ ꯈꯜꯂꯒ ꯂꯩꯌꯨ ꯅꯁꯥꯒꯤꯈꯜꯂꯒ ꯂꯩꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒꯗ ꯍꯥꯏꯅꯩ ꯈꯣꯠꯅꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯈꯦꯠꯅꯕ ꯍꯥꯏꯁꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯈꯦꯠꯅꯕ ꯑꯗꯨ ꯃꯤꯒꯤꯗꯤ ꯅꯨꯄꯥꯗꯨꯃ ꯃꯌꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯆꯥ ꯌꯣꯛꯅꯕ ꯑꯗꯒꯤ ꯑꯗꯨ ꯇꯧꯅꯕ ꯃꯧ ꯑꯃ ꯊꯤꯗꯀꯣ ꯑꯗꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯟꯅꯔꯒꯗꯤ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯂꯩ ꯃꯌꯨꯝ ꯄꯥꯜꯂꯒꯗꯤ ꯃꯋꯥ ꯂꯩꯈꯤꯗ꯭ꯔꯒ ꯃꯥꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯜꯂꯤꯅ ꯍꯥꯏꯅꯩ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤꯀꯣ ꯍꯥꯏꯅꯕꯁꯨ ꯇꯥꯕꯅꯤ ꯍꯥꯏꯅꯕꯁꯨ ꯑꯗꯨꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯔꯒꯁꯨ ꯃꯐꯝꯒꯤ ꯑꯗꯨꯝ ꯃꯥꯟꯅꯗꯕ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯧꯕꯨ ꯑꯣꯏꯈ꯭ꯔꯒꯗꯤ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯀꯦꯅ ꯈꯟꯕꯤꯔꯨꯔꯅꯨ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯥꯟꯅꯒꯤ ꯃꯇꯝꯒꯁꯨ ꯁꯨꯝ ꯃꯥꯟꯅꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯦ ꯑꯗꯒꯤ ꯃꯧꯒꯤ ꯀ꯭ꯔꯥꯏꯝ ꯃꯧꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯇꯨꯡ ꯃꯆꯥ ꯂꯩꯕ ꯏꯃꯨꯡꯗ ꯁꯨꯃꯥꯏꯅ ꯃꯌꯨꯝ ꯄꯥꯟꯁꯟꯕ ꯑꯗꯒꯤ ꯄꯥꯈꯪꯗ ꯃꯌꯨꯝ ꯄꯥꯟꯂꯛꯄ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦꯁꯨ ꯌꯥꯝꯅ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯥꯁꯇ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯍꯧꯒꯗꯣꯏꯗꯣ ꯑꯗꯨꯅ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯍꯧꯒꯗꯣꯏꯗꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯝꯃꯤꯕ ꯏꯃꯨꯡꯗꯨꯗ ꯑꯩ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯦ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯄ ꯀꯣꯡꯒꯥꯏ ꯑꯃꯅꯦ ꯊꯤꯅ ꯇꯧꯕꯗꯒꯤꯀꯣ ꯑꯗꯨꯝ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪ ꯑꯃꯗ ꯂꯩꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯨꯡꯉꯥꯏꯔꯒ ꯂꯩꯒꯗꯣꯏꯁꯦ ꯑꯗꯨꯝ ꯃꯤꯒꯤꯗꯤ ꯃꯆꯥ ꯄꯥꯈꯪꯅꯤꯅ ꯑꯗꯨꯝ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯃꯧꯒꯩ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯧꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯀꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁꯨꯝ ꯃꯁꯥꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ